Chaliba August tha asi loisilakpaga loinana thangnaba mathangki September thada natrabas October da Prime Minister Narendra Modi Manipur da lakani haibu wafam da mahaki khongset ki mangoina Ministry of Home Affairs ki Union State Minister Bandi Sanjay Kumar hayeng Manipur da lakani haina thorang torom labasu cancel tawkhre hairi Prime Minister Narendra Modi na Manipur da lakani haibu wafam lerakpaga loinana mahaki mangoina ba Union State Minister asiso hayeng lakani haibidi tha asi ki taraga mapanda Surasanpur district sat kiba Governor Ajoy Kumar Balana district adu da mahaki khongset adu gi manung sanna thabuk thorom amata pangthok ngede Surasanpur district ta leiba helipad amasung Surasanpur gi lamka gi hiang tam da leiba yauna public ground ani ki phibam yengsin kibani aduga district adugi deputy commissioner ga su close door meeting ama pangthok kibani governor na Surasanpur da helipad amasung public ground ani ki phibam haktheng na yengsin kiba adumak na Manipur da Prime Minister Narendra Modi laklaga Imphal dagi Kangla amasung Surasanpur gi public ground amada pangthok ka da miyam gi mifam da soidana wangang lagani haibu wafam miyam na amuk hena thajana kibani amarom da home ministry na mangjong na khangal kibagi matung ina hayeng ministry asigi Union State Minister Bandi Sanjay Kumar na Prime Minister ki khongset ki mangoina na state asda laklaga law and order gi yauna Manipur gi security ki phibam review tawduna yengsilagani loina na Prime Minister ki khongset manungda pangthoklam gadaba thabak thorum singi thavrang sin telokhatlamgani haina thajanarambani adubu pause sin thajaba yaba mafamdagi ngasi phangwa paumi singi matung ina home ministry gi maikaidagi Union State Minister Bandi Sanjay Kumar hayeng Manipur lakani haina thavrang torom kiba adu cancel torokle mahaki khongset asi tokthok kibagi maram palakhi de hairi adum oina ma khongset asi cancel tawbaga loina hayeng mahak laklaroi haibadi confirm tawre haibagi report su phangki governor gi oina so hayeng gi oina ngasi numidang wera matheng phawdi subna tegi program ama khakta laiki hayeng numthil 3 tarakpada tagel part leiba NERC gi indoor stadium da Governor Ajoy Kumar Balana mitunglen oiduna kunga mathoi suba governors camp state level fencing championship 2025 hawdokadori hairiba tharumasda saruk yagadaba natana hayeng oina governor gi tentative program amata laikhidraba loirana Union State Minister asi laklaga mahaka unagadaba amadi mathau taba mifamna singu pangthok kadaba gi thavrang su leitabana Union State Minister asi hayeng laklaroi haiba sabsana sumle hairi matang stepan be abadi numit kharni gi mamang da none district ki deputy commissioner share loduna Union State Minister asi gi Manipur khongset ki mangoina na district adugi district level officer singi mifam ama DC na share loduna pangthok pa leikibani adu moina ma hayeng Union State Minister asi na Manipur da lakani haiba khongset adu maram amata pirak tabana cancel tawkhibadagi hayeng mahaki matung da Prime Minister Narendra Modi lakani haiba wafam mami samaklaba su Narendra Modi di numit nini gi khongset mathang thagi taragum da Assam da jatlaga numit nini leikadawri Prime Minister Assam khongset ki matang da Chief Minister Himanta Biswa Sharma na Guwahati da ngasi pangthok pawgi mifam amada phongdokhibagi matung ina Prime Minister Narendra Modi na Assam da mathang thagi nipan da lakna thawrang torombani adu mathang thagi mapan da lebak asi gi Vice President gi Mikhal pangthok kadabana Prime Minister lakadaba numit asi mathang thagi trawhum da oina amuk hana lepkibani numit asi da mahak Assam da lakla Guwahati da amalekani lebak asi gi saknai ba saisakpa Bhupen Hazarika gi matang thagi nipan da pangthok kadaba makbuk kuman thorom da Prime Minister saruk yanaba thorombani adubu Prime Minister yawba thawramna mathang thagi tarakum doi ina pangthok lagani haina su pawmi sing da phongdokhi mathang thagi tarakum doi da Prime Minister na Guwahati da thunglaba matung thungnaba numita Darang district ki Mangloi da satkani aduga mafam adu da Guwahati ring road amasung Brahmaputra trail gi mathakta saba Kurwa amasung Naren gi samnhangadaba thong amasu sangagani hairi Prime Minister na thawram sing asla saruk yarambata na tana Mangalday Medical College amasung hospital sanabu ure tamnamgani aduga lupa crore lising mari ga sani sangna Golghat district ta sagatpa Numalgir Refinery Limited yauna bio ethanol plant amasu lebak miyam gi damak khusin naramgani haina su Chief Minister Himanta Biswa Sharma na pawmi sing da phongdoki loina na hayeng lakani thawrang lamba Ministry of Home Affairs ki Union State Minister Bandi Sanjay Kumar gi khongset cancel torokpadagi maram khangdukna ba pawsi asina khongul lirubada official oina phangbangam kide adum oina mak police ki makok thongba officer amada hangbada cancel tawre haibagi pawdi leire adu masi marilina ba official oiba se sangdi phangdri phongdokna rakhi aduga mathangi update asina February 2025 tagi Manipur da president rule gi laingak salairak padagi May 2023 dagi satharakpa bom amasung nungmi gi lan nem tharaktun miyamna bom pokhaiba amasung nungmi kapna gi makhol taraktra matunga si ayupung tararom tarakpada none district ki nungba police station na konba Borungwa hairaga su khangna ba tawdai jang khulgi mafam amada India lenga ka ceasefire tawna duna peace talk torok lebe NNSN IM gi kadar sing jelarong United Front ZUF ki lanmi sanglup
Jelerang Tiger Force ZUF ki kadal sing de ki marakta akan bamong de khut thoknakre thaudok asi nongba PS na koliba taudai jang khulde kilometer amuram tabu lamna ba laiba umangi saruk amada thokibani thaudok asi bo haktheng na uhobo khunja sing na phungdorok pagi matung ne nakal ani magna leptana apawa makhali fusu khodai sing sina tunu khut thokna bagi thaudok adu ayuk pung tara rum tarak padagi hauraga pung 13 makhai rum tarak pa phawa sathaki hairiba pung ama makhu rungi matam sita ana pada laiba khunja sing nongmai kap ki makhol leptana taki adum oina mak thaudok asida khuthok na ribal holup ani ki mioi sing amasung haidorak pamaru na khunja sing panduna sokhan bagi paudi lekhide adum oina mak nakal ani ki marakta kuina khuthok na padagi taudai jang amadi khul asigi akoi beda laiba nupi sing thorak tuna electric pole king ba khakta na tana loudspeaker phawo se no duna nakal ani mak khuthok na lep ka dabani lauki nongmai kap na lep trba suma sing yam na khunja nupi sing na thaudok thokpam tamna sangsin tuna nongmai kap na lep po haina lau khongki khuthok na khiba mafam aduga nak na laiba khunja amana phungdorok padadi khulai paiba lal hulup ani ki kadar sing na khuthok na pa asim yam ne yaning de thawong asimok nakal ani maki khulai paiba sing gi pang dbagi thawong ni haira duna matungda amu hana none district ki mafam asita nakal ani gi marakta khuthok na bagi thaudok thokhan biganu khulajida khunja sing in singna amasung nungsi chana laimina jarak pani adubu asigumba khulai paiba masil ki marakta matam sangna khuthok na rakpana thoktok thokphang gi akoi beda lairiba nupi angang sing yauna khunja sing mi paina re amasung nongmai maruna pandana ba mayum thadok tuna senap su yaure herki adumoina mak thodok asi matang dang asi numidang atheng phawa lalhulu animak na amadi lenga ki mai kede gi mari lina wafam amata phungdora khidre KNU na Myanmar hunta gi mikhal kanglon gi wangmadani haina maral sikre hunta lan min Rakhine state Meeoi taragani thoi hatre Myanmar gi khwaide gi liraba ethnic arm organization am oiriba Karen National Union KNU gi military hunta laingak na mikhal pangthok na thaurang toriba asi logi mayuktani haina akan mong de yaning de utpaga loina na mikhal asi pangthok ko matamda sauna yer apan pigani haina supong dokre Myanmar hunta laingak na sahi asi gi December kungani fandagi hoduna township Samaga anida ahan batang ka chemical pangthok na lau thoki ba si Myanmar hunta gi mayok ta lairi ba atopa revolutionary group sing na su yaning da ba wafam pongduk tuna rakibani Myanmar da lairi ba yam mioi sing na Myanmar hunta gi mikhil thawrang thori ba si bu yaning da bagi thawang utki baga loin thawrang asi hunta laingak na kanglon gi wangma da makata na laibak asi da laingak pai na bagi thawrang ni haina su maral sirakli mikhil asi da Myanmar hunta laingak gi mayok ta lairi ba opposition group sing na su mikhil asi da saruk yadana bagi khongthang launa rakiba ga loina na UN yaunu nongsup laingak sing na su Myanmar hunta gi mikhil thawrang asi bu yaning da ba wafam pongduk na rakibani KNU na thadorpa warol amana military hunta na Myanmar bu laingak ni basi kanglon gi wangbadani lebak asigi miyam mapung phana laingak ta yahondabana laingak asi miyam gi laingak amani haibada aran bu oigani haiki Myanmar hunta na mikhil gi thawrang toriba asi Myanmar da thokliba thawdok watok sing asigi waroisin purakna banate amasung thawong asi dictatorship matam sangna sathana bagi aron ba lalong amani haiki Myanmar hunta na thawrang toriba mikhil asi da saruk yaba mioi sing amasung political party sing da ANU na akan bumong da section warul thambag loina na mikhil asi da saruk yara badi khudong tiba mayok na gani haina suking han khangan bagi thabuk sathari nakala morom da military hunta laingak na mikhil gi thawrang toringai serek asida Rakhine state ta leba puwari gi sagun raklaba marugu u town da hunta lan mina nong thakta gi landa satatuna hauki baning thauka bada Meeoi taragani thoi hatre haidi puwari ga sagun raklaba town asi ningthiraba laisang amasung propaganda singi leifam oiriba yamna pukning sumhaningai oiriba mafam asi haukiba January dagi hunta gi mayokta lan huriba Arakan army na khudum sansinduna leirakibani thasi kunga manga da hunta lan mina ariba konung amu oiriba Dangking quarter manakta nong thakta gi landa satatuna inkalagliba Meeoi ahum nupi ani yauna Meeoi taragani thoi hatki amasung kunna asok apan nanghan kibani hairi Army chopper na Punjab ki isang marak tagi CRPF personnel kungani thoi Kankhre Indian Army aviation sing isau gi imai wangkhala ki padai khudung thiba ta dun leiriba CRPF personnel kungani thoi amasung misam ahum kanduna ngasi Punjab ki Pathankot district ta Madhapur Hawksworks manakta angak rescue operation amas thakre Indian Army gi matung ina sing thanangai oiriba nongsingi phibam sing leiraba phawda khudung thiba ta duna leiraba miyam kannana ngasi pung taruk ta helicopter sing sinaki tim adu da isau marakta khudung thiba ta duna leiraba Meeoi pumnamak adu mai pakna puthoktu makhoi bu khudung thiba thoktara mafam da thamkhre Meeoi sing adu puthok khibagi matung thunamak makhoina sangjafam loromba building aduning khairakre maduna takpadi rescue operation adu matam sana amasung mafum khangna pangthoki haibani Churachandpur gi Meeoi IDP singna PUCL gi mathakta FIR pangadauri kuki singna phaba makhal gi khulai season aduna Meeoi singe mathakta landarakhiba gi wafam PUCL gi report ta losilakpana report ase namatagi oiba report ni haiba mayek sengle CMUC People's Union for Civil Liberties PUCL na Manipur irangi matang na phongkhiba report mai kai kaya dagi leptana yaning da ba phongdorakli
ꯀꯨꯝꯖꯥ 2023 ꯒꯤ ꯃꯦ 3 ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯟꯗꯥꯔꯛꯈꯤꯕꯒꯤ ꯋꯥꯐꯝꯁꯤꯡ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯂꯣꯠꯁꯤꯟꯗꯨꯅ ꯐꯣꯡꯂꯛꯄꯅ ꯔꯤꯄꯣꯔꯠ ꯑꯁꯤ ꯅꯥꯀꯜ ꯅꯥꯃꯠꯇꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯅꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯍꯥꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯃꯤꯇꯩ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ CMU-ꯁꯤꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯅꯚ ꯅꯤꯡꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯍꯛꯊꯦꯡꯅꯅ ꯆꯩꯊꯦꯡ ꯐꯪꯂꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯃꯤꯇꯩꯁꯤꯡꯒꯤ ꯑꯄꯨꯟꯕ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯃꯤꯇꯩ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯃꯦꯖꯣꯔ ꯈꯨꯜꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ CMU-ꯁꯤꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯅꯚ ꯅꯤꯡꯊꯧꯖꯝꯅ ꯍꯥꯏ PUCLꯅ ꯐꯣꯡꯂꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨ ꯅꯥꯀꯜ ꯅꯥꯃꯠꯇꯒꯤ ꯑꯣꯏꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯃꯗꯨꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯍꯜꯂꯦ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯨꯝꯖꯥ 2023 ꯒꯤ ꯃꯦ 3 ꯒꯤ ꯃꯃꯥꯡꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯃꯥꯡꯖꯧꯅꯅ ꯁꯦꯝ ꯁꯥꯗꯨꯅ ꯍꯧꯔꯛꯈꯤꯕꯅꯤ ꯀꯨꯝꯖꯥ 2023 ꯒꯤ ꯑꯦꯄ꯭ꯔꯤꯜ 27ꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯁꯪꯒꯥꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯣꯄꯟ ꯖꯤꯝ ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯊꯥꯔꯛꯈꯤꯕ ꯑꯃꯗꯤ ꯂꯩꯔꯤꯕ CCTV ꯀꯦꯃꯦꯔꯥ ꯈꯨꯗꯤꯡꯃꯛ ꯊꯨꯒꯥꯏꯔꯝꯕ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯩꯇꯩꯁꯤꯡꯒꯤ ꯂꯥꯏꯁꯪ ꯊꯨꯒꯥꯏꯈꯤꯕ ꯑꯗꯨꯗꯒꯤ ꯍꯧꯈ꯭ꯔꯕꯅꯤ ꯃꯦ 3 ꯒꯤ ꯅꯨꯃꯤꯠꯇ ꯑꯁꯨꯝꯒꯤ ꯄꯨꯡ 11ꯗꯒꯤ ꯍꯧꯒꯗꯕ ꯔꯦꯂꯤ ꯑꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯐꯣꯔꯦꯁꯠ ꯕꯤꯠ ꯑꯣꯐꯤꯁ ꯃꯩ ꯊꯥꯕ ꯍꯧꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯤꯇꯩ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨ ꯇꯝꯊꯤꯅ ꯐꯨꯔꯛꯈꯤꯕ ꯂꯩꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯇꯩꯁꯤꯡꯒꯤ ꯌꯨꯝꯁꯤꯡꯁꯨ ꯃꯩ ꯊꯥꯕ ꯍꯧꯔꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯏꯝꯐꯥꯜꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯃꯤꯇꯩꯅ ꯀꯨꯀꯤꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯍꯧꯈꯤꯕꯅꯤ ꯍꯥꯏꯅ PUCLꯒꯤ ꯔꯤꯄꯣꯔꯠꯇ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯏꯔꯥꯡ ꯍꯧꯔꯛꯄ ꯑꯗꯨꯗ ꯀꯨꯀꯤꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯂꯣꯠꯁꯤꯟꯗꯨꯅ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯄꯜꯂꯛꯇꯕꯅ ꯅꯥꯀꯜ ꯅꯥꯃꯠꯇꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯅꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯂꯦ ꯃꯦ 3 ꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯈꯨꯒꯥ ꯇꯝꯄꯥꯛꯇ ꯃꯤꯑꯣꯏ 4 ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤ ꯃꯤꯇꯩ ꯃꯤꯌꯥꯝ ꯑꯗꯨ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯄꯨꯊꯣꯛꯈꯤꯕ ꯂꯩꯈꯤꯗꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯂꯩꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯇꯥꯕ ꯀꯨꯀꯤꯁꯤꯡꯅꯁꯨ ꯌꯨꯝ ꯃꯩ ꯊꯥꯕꯗ ꯌꯥꯎꯈꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ PUCLꯅ ꯐꯣꯡꯂꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ FIR ꯄꯥꯜꯂꯒꯅꯤ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯃꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯏꯔꯥꯡ ꯁꯥꯡꯗꯣꯛꯅꯕ ꯁꯤꯟꯕꯒ ꯄꯥꯡꯈꯛꯅꯤ ꯍꯥꯏꯈꯤ